नौना थिजिंदुना महांगना तौखिबा थबक अमदि थबक अदुदा चेनाबा मथक थोंबा ऑफिशियल सिंगदा चप चाबा थबक लौखपियो हाइना कांस्टेबल हेरोजिना कोर्ट फोंदोक्रे वाथोक लांथोक थोख्रबा मतुंगदा एसआई अमदि एएसआई की पासिंग आउट पैरेड ngasi पांगथोक्रे अमदे जिरीबाम रेलवे स्टेशन दगी अहानबो ओइना पोट पुबा ब्लास्ट ट्रेन मणिपुर मनुंगदा किलोमीटर 12 रोम चलगा लेबा दोलाखान स्टेशन फावबो चेनख्रे खुरुमजरी आईएसटीवी की पाउ मिंग ताबिरी बसिंगबु तराम नौचरी हौजिक पाउ संथोन पिजरी इंग्लिश सिंगानी मापन के जुलाई की तांग कुनगा हुंदोइदा बीती रोड थोकिबा संजीत मिसी की मतंगदा हेड कांस्टेबल हेरोजित नंगसे डिस्ट्रिक्ट एंड सेशन जज की ममांगदा महाकी जबान पीखरे मांगना हाइखिबदा केस असिगा मरी लेना मखा ताना नत्रगा अमुखना इन्वेस्टिगेशन की थबक महाक मसाना पामद्रे मसिग मौता कोर्ट असिना इनौ नौना थिजिंदुना महाकना तौखिबा थबक अमदे महाक की थबक अतुदा चेनाबा मथक थोंबा पुलिस ऑफिशियल सिंग मथकता जब चाबा थबक लौखपियो हाइना अपील तौखे हेरोजित के डिफेंस काउंसिल के माइकैदगे कोर्ट असिदा हेरोजित मसाना एफिडेविट अमत थादुना महाक मसाना तौखिबा थबक सिंग शेंगना हाइदोकजगे हाइबसे कोर्ट असिना एडमिट तौफम थुई हाइखे सीबीआई की प्रोसिक्यूटर की माइकैदगे मतौ करमना सीबीआई ना नौना थिजिनगदौरिबनो हाई कोर्ट केस लेबा मरमना सीबीआई ना केस असि थिजिनबगी थबक पाइखलुबदा प्रेजुडिस ओइगनी हाइबा वाफम थमखे नाकल अनिमकी अकनबा आर्गुमेंट सिंग तारबा मतुंगदा येतनरिबा खुदिमक अमदे मानदबा तोंगान तोंगानबा केस सिंगदा ताकिबा रूलिंग सिंग अदु डबल बेंच ना ngaktani मरमसना अतोपा बेंच सिंग ना खनबे याबगी अयाबा लेब्रा हाइबदु नाकल अनिमक ना थिदोपियो आर्गुमेंट सिंग तौबा यानबा लाक्लिबा तांग कुनगमा पंदा अमुक हन कोर्ट कारकनबा खंगनख्रे He filed in many petitions. Okay. One person filed before this court and another he filed before the High Court. How the CBI can take the process? It will cause prejudice. Even in the assembly, somebody says they ask the question before the court, and then the matter is now in the investigation says it will cause prejudice. The matter is also dropped. The same thing is like that. How the CBI can take the procedure or state because they filed an application before this court and the matter is pending before this court and it will cause prejudice. Okay. पांगैदा लेबा मणिपुर पुलिस ट्रेनिंग कॉलेज दा ट्रेनिंग तोबा लोइरबा एसआई अमदे एएसआई की पासिंग आउट पैरेड पांगथोकते हाइना ट्रेनिंग लोइरबा एसआई अमदे एएसआई सिंगना चटखिबा तांग तरागमंगा दा इरांग हौदुना लंबी थिंगबकी खोंजंग यावना डायरेक्टर सिंगदबनी हाइबा दाबी तौख्रबा मतुंगदा ngase पासिंग आउट पैरेड पांगथोखरे लिसिंगनी तरा दखन की बा एएसआई चहुंगा हुंफुतरुक अमदे एसआई चहुंगा हुंबुद्रा तरुक ममांग चही के मार्च की तांग तराग मंगादा ट्रेनिंग तौरकपा अदु मतम लोइरदुना ngasi पांगथोकिबा पासिंग आउट पैरेड अदुदा मणिपुर की डीजीपी एलएम खौते अमदे मणिपुर पुलिस ट्रेनिंग कॉलेज की डायरेक्टर आईजीपी चंद्रमणिना मरुएबा म्यूसिंग ओइना सरुयाखे थौरम अदुदा तोंगान तोंगान पुलिस की मकोक थोंबा ऑफिशियल कया सुसरुयाखे ट्रेनिंग असिदा तोंगान तोंगान डिसिप्लिन दा मकोक तारबा सिंगदा मना मथुम सिंग पीतुना इकाई खुमना पुटखे डीजीपी एलएम खौतेना पुलिस मॉडर्नाइजेशन की मखादा अनौब मखल की खुदोंग चाबा कया लेरे पुलिस की माइकैदा अनौब सिंगनबा कया मतम मतम की ओइना थिंगनदुना लाक्ले ngasi फावदा पुलिस अमसुंग प्रजा सिंगी मरक्ता अफब मरी लेनादुना पुन्ना थबक तौमिनरे पुलिस का मियामग लेनरिबा मरी हेना फगत हनबना लमदम असिदा शांति पुरकपा ngमगनी हाइखे कोई से वेल ट्रेन ओइगदबनी नोइगी हंदक सहिया मा ट्रेन तोबसी सि नॉलेज मयाम से लेतना पुलिस डिपार्टमेंट द फंक्शन तोबदो एज अ गुड ऑफिसर मधु यारोय अदुगी मथकदा टेक्नो सेवी ओइगताय कोई एप्लीकेशन मयाम ले साइबर क्राइम मयाम ले अदुगा साइबर क्राइम मखन ले साइबर क्राइम मखन से कोइना कमांड हैंडल तोबो यागनी हाय तारगी वी have got to be techno savvy. Adugi damakta constant training, specialized training. Koi na matunga officer mayam training, cyber crime training. Kirapaka na noina haraw na volunteer to ka. Koi cyber crime training to na ba koi sponsor to biro hai bumba. Madugi spiritual education. मणिपुर पुलिस ट्रेनिंग कॉलेज के डायरेक्टर आईजीपी चंद्रमणिना
पुलिस फोर्स हाइबसी मियाम की सेवा तौननब लेरिबनी हाइबसी मतम पुनमक्ता निंगसिंगदबनी हाइखि WSI total 378 number of cadets are passing out in this era. Our judging and the good wishes are quick or cadet SI maintenance. Yes, they are taking a new step in their life from today. ngasi Jiribam railway station dagi ahanbo ina potpuba blast train Manipur manungda kilometer taragani thoirom chatlaga leiba Dolakhal station phauba chatnabalam thakre ngasi Silchar dagi thunglakhiba bogi yankhai ka humdo yawba train adu Jiribam da ayuk pung 8:35 da thungkhi pung 8:30 taba matamda Jiribam dagi Dolakhal station phauba DMK round na lam thakhi achamba thorom adu da railway ki deputy chief engineer construction NEF रेलवे जिरीबाम की केनारा अमदे अतै ऑफिशियल के असोसर याखि ngasi Jiribam railway station dagi Manipur manungda train chenba hoba numit asida TI Somarendra kauba amana ngasi gi numit asi state asigi oina yamna nungaiba numit amani Manipur miyamna atopa mafam amada chatpada train phangdabagi khudongchadaba kaya thengnaramadu matam kharagi manungda kokpangamlagani mari lainaba authority singna paikhatliba project sing matam chana loisin haningbagi apambasu phongdokhi ningsingba yai mamangaida meter gas oina Jiribam power train chelambadagi broad gas onthoktuna mamang thagi kunda potpuba train ama FCI ki cheng puraktuna Jiribam da thungkibani March tara da Commission of Railway Safety ki train amasu laklamba laikrai Manipur ki praja amadi Jiribam da leiriba mi moina ngasisi apai mamang Jiribam railway station bawda broad gas onthoktagi train lakrabani adu ngasi sina Jiribam station dagi Dolakhal station phawda pagi pot buba mung buba pagi train abai daba yang kahindoi buba train ahan boi na ngasi si Jiribam railway station dagi Dolakhal railway station phawba chali mapangi lamda chatpada wa ba thengnari ba dima buba wa chatna ko ati chatna thengnari ba wa se abai atuma tamda kolagani haibi asa tamjari Lampelpata laiba medical directorate ke complex ta nauna saba Manipur nursing council gi building ngasi health minister Phunjathang Tonsing na hangdokre ngasi gi thormaduda health services ke director Dr Okram Ibomcha ayush ke director Dr K Lokendra family welfare ki director Dr K Rajo amadi medical directorate nursing ki joint director Bungjanem Baltena sarugyakhi minister Phunjathang Tonsing na haikibada Manipur Sarkar na health sector da achoba meeting thamduna miyam gi khudong chana na bkhonari jingda posting chatlu haibada yadriba Dr Singh asi karam na miyam gi seba tawgani haina thorak libano hangki jingda chahi ani tang sap to dari busy study bureau sha ya phamani chasu chapari kharani event taw hosik di busy se khara wat padagi post graduate si wat padagi kasi kakta kasi ay buk kakta le 진짜 그런 수 비지 스타일 또 보자 까리 또로 파가니 알세 파나나 거기 보자 파나나 거기 또 보자 어직시 아시수 좀 나가네 한 비거노 Health Director Dr Okram Ibomchana Manipur da register tawba nurse listing tararom leire Nursing Council ki chapchapa building amalera banina nursing ki quality monitor tawba tangai fade haike PMJSY gi makhada juko yauba lambi sembada Nagaland amadi Manipur da laiba tribe tarana semba court amana lamgi wafamda athingba pirakpagi matangda Rural Development Minister Francis Ngajokpa ngasi hakthengna chatuneng sinkhre ngasi khongchat atuda Manipur State Rural Roads Development Agency gi Chief Engineer M Bapuchan Additional TH Shamsundar atai official kya suloinakhi khongchat aduna Makhandagi kilometer taraga mangarom changba aduga Maram Center dagi kilometer taraga nithoirom chatlaga laiba MFE tumai dagi 0 kilometer oiraga Juko Valley maya nakna chaurakna kilometer taraga nipalom sangba lambi gi phibam yengsinki Hauzi lambi asigi formation cutting ki thabak chathabani hauzi phawada lambi asi chaurakna kilometer taraga nithoirom kakpaloirabani Manipur amadi Nagaland gi marakta che naba ama lakpadagi tribe tarana semba Tinemai Koba Court amana kilometer taragani thoidagi makhatana semba yaroi haina athingba pirakpani
Maram Kulen Circle gi Secretary Khupa Pitalna lambi asi ningthina semlakpada apen bapoi adubo kilometer taraga nithoi ki makhada lambi kakna bhona bada traditional boundary da yumpham oiraga athingba pirakpani haire Minister Francis Ngajokpana PMJSY haibasidi matam da chatpani matam chana loisindaba yadabanina lambi asi hauji kari phibam da lairibagi haibadu yengsinba lakpani jayet nabasi loisinana ba hona bachangi phongdoki Oje koina ubasi lambi khakpase phajana khakre ai contractor concern do ai mapumak di khangda do so ai am appreciate tawninge asi matik wang bu phajana khakre adu koi se almost 12 kilometers yawre asi pawdi gari phajan chapa yare Staff Fediland Habis Danumit Marini ki oiba residential camp cum awareness program ama lakliba April amadagi Kwaketal Mission compound da ipak na sintuna haudok lagani haire hiram asigamari laina nangasi kaisampata laiba ipak ki office ta pangthokpa paumi singa unaba mada loop asigi chairman Sapamcha Jadumani na campaign asi Impal East Impal West Bisnupur amade Thawal district ki mafam singda pangthokani Nong makangdana lokpam sing yumpham ontorakli basina jananaba puthokpam mafam sing mangan bhaibasi ishagi chakhaw thada chabani masi kan bhaibasi aikoi khudimaki thaudangni sel hena phangada balairabasu mitop talam yonbi kanu mitop ki ming voter list ki lokthoksi aikoi gi lengak mitop ta sinagumsi haiki Apunma missing 3 crore manungda 80 lakhs na mitop na warakanda 33 akoi outsider na vote card na Assam ki my government say da asoba akoi kanoma maning tauna Assam ki dam da wari blow ngamuktriba sumo mayam singje iri pairam da soidana thuani habasi akoi khanjabadagi mangjongna na akoi moruba asing hana ki wari campaign esinen kamje akoi sinjabani campaign nasi kamari lena na sumangli lagi actor sanagi party na labuk na thawai ni habe street play ama ahanboy na Bisnupur district ta hudokani actor Boniam na labuk mai kai panglasi haina sayoba audio CD ama su release tawki handa ki war habada amangata thoan khraba kangpukpi kendra gi manung da leiba singi senpham district disaster response phandagi MLA nemcha ki ganayan thokre Kolmun ward number 14 Kangpokpi amade T Tuinom Khulgi Mayumakai Tekraba Khunja Singda Ahan Ban installment ki check MLA na Khunja Singda Sinake Thauramatu the additional DC Sada Hills DK Thangwai Hauke SDC headquarter ADC Kangpokpi Kaigalal Kipgansu Sargyaki Punna beneficiary kuntragani thoida ahan bagi oina lupali sing kunmanga khusinake MLA Nimcha Kipgena Senpham Singasi Khunja Singna amang ata thokraba sing adugi men khatna naba niyom chumna sizna naba apil tawke Kalapahar Gopibung Santolabari Persian Tapau Kuke Toribari amasung Lungphau Nepali gisu tha sigi kunganipan amasung kunthra de yantoklagani District Administration na amang ata thokiba singi assessment chumna tawduna amang ata thokraba singi mateng athuba matamda pithok pangambagi damak apen ba phungthoke Yausam manungda open public speaking competition pangthokpada IMC gi manungda leiba lup singda selgi mateng pigani haina Manipur Housing and Urban Development Agency gi Commissioner K Radha Kumar na phongthokre All Secretariat ke conference hall da pangthokpa paugi mifam amada Radha Kumar na aikhoi gi leikai tarutana na thambada aikhoi gi thodang haiba changdamna ba pangthokpa club organization singda lupali sing ani gi mateng pangani amaromda Agency na sinduna Swachh Bharat Mission Urban gi makhada Imphal Thobal amasung Bisnupur Municipal Council na konbada leiba office singi lu nan ba changdam na bagi fol amade parking sing lu nan ba tan bagi fol sulak thoki makong mathang tarba singi mana akhanna ba thoram pangthok laga yen thokani hari Desirous of conducting the above public speech competition as a part of the Auction Sports Festival will be assisted with a sum of rupees 2,000. I repeat, will be assisted with a sum of rupees 2,000 by Manipur Urban Development Agency. To claim the available assistance, the organization has to submit the following details through WhatsApp to Tongjai Maribu District ama ohelu haibadabida thasi ki kungamanga gi ahing nongyai dagi
Tongjai Marial area da Chakaban gi khongjang chatharagani hairi Manipur Press Club da pangthokpa paugi mifam amada District Demand Committee gi Chairman Avon Kamaina Manipur government ta Tongjai Marial bu mapung phaba district ama oihanna ba taksin khiba wafam ngasi phawba thabak oina pangthoktana lakri miyam gi dabi asibu government na mirai babu yaninda phongtoktuna khongjang asi changsinbani haike Yausang kumai ga mari leinana Imphal City amadi masigi akoibada gari kayana niyom gi wangmada khamjinduna thambasing gi mathakta motor vehicle police na drive chathakre Inspector TS Dinesh Chandrana luchingba kangbu aduna khwairamban kaithel gi samu makhong wahengbam laikai kaisampat amade Rims Rota private vehicle yauna lambi gi mataida niyom gi wangmada khamjinba sing matungda tawdana bakhangan khe Dinesh Chandrana phongdorokpada makha tarakpa drive ta niyom gi wangmada gari khamjilamba sing motor vehicle rules ki matungina file thian gani haike Municipal motor vehicle section ki matungina moda laba chani chom chami changa first offense second offense ki matungina authorizing si loimak file thian lagani phasu pharni book dorni gari som adugini sa khoina tawjai si public cooperation yaudragadi public na mating pangbidragadi akoina ngamdabnina aina public ta haijai si hoje highway rules ni traffic rules si obey to view akoi punna kadang accident gumba kai kai thok bus ki sang shape tawna ba chinbe gi lambi pik panina adwana I request tawni lo sang manung je akoi special drive ma sana dung continuous tawge na plan ama di tawgi taw na soina gi tawni MSPDCL na prepaid meter ki khuthang da mai pibagi thabak chatharakli basda hana Imphal manung da leiriba achau hotel media housing lanai clinic na jingba kaya masa gi transformer khinduna madugi khuthang da mai siznaram badu company asigi anoba thosil ama oina mai siznari ba khudingmak prepaid ki khuthang da mai piragani haire masna miyam da hena khudong chahan bada natana niyom chuna mai siznana ba khona bada achau ba mateng oikani haire Imphal Municipal Corporation da thabak toriba employees singi tha taruk ki tolop ngasi pigani haina corporation ki chairperson na phongdok lamlaga mahaki ka solon silamlaga lot ki baki thawong yaning de haina Imphal Municipal Employees Union na penda phongdorakle masida executive officer na su tolop pibi na basin balaite hira masida mahut ki minister na meeting changhaningi haire Mar National Union gi yangkai gatare Suba General Assembly jatkiba tang taraga nipan da tipai mu kendra gi manung janba ankha show Sibapuri Khanda pangthokre delegate mio lising aniga jamnga romna sargyakhe General Assembly mifam aduna lising ani taraga taruktagi lising ani kun phawbagi thawpuna na ba mio sing sukhan khre Hills Area Committee ki Chairman Dr. Chaltolian Amobu President Lalriran Bu Vice President L Thangjang Pulam Tebu General Secretary oina khanbaga loinana atai thawpuna ba mio singsu khankre Amaromda Hills Area Committee ki Chairman Dr. Chaltolian Amona Barak Turel mathakta sariba thongi phibam suyengsin ke amade Tipai Mukta sariba 132 by 33 kV substation ki phibam suyengsin ke Kanchi gas ki godown da bom pokai handuna mioi amasu on kiba thawongbu yaninda phongdok tunangase LPG Distributors Association asinduna kwakaitel da wakan mi pam pangthokre mi tinba mafam da bom amadi nomai siznabe yaningde miam gi damak thabak tawriba sibu aki akhang leihandana thabak tawhanbiu haire hauze pawgi marthana tembe break amatang Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sizinnabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinnaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laingba budi nadringai da saksal hobana hena fai Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba
हक्सांग सोक्थरकपा तुम्बा चाबा यारक्तबा खोंग हांबा नुंगारक्तबा सिंबु फहनबा ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu Break matungda amuka natara nokcheri makataba pauda Sahitya Thaupanglupna Sindunangasi DM College campus da leba Dev Literature Center da Malemgi Sairing Numit Kamari Lenana Sahitya Academy Award de Kumantem Prakash da Gopal Sharma Award khusnakre Thaurumgi sarukam oina Saugaijam Kulabidu Singna iba Nungshi Laman Kaupa Nobel amasu phongke PDA ki chairman Timangi Babu Manipur Legislative Assembly ki secretary ke Megajit Singh amade eminent critic Professor N Tombishu Thauramatu da sarkyake Jiridasu Manipur Sahitya Parishad Jiribam branch na sinduna Jiribam Raja Ram Mohan Library Hall da pangthoke Thoramaduda Manipuri Short Story Society ki advisor S Tanubabu Manipuri Sahitya Parishad Jiribam branch ki president Dr. A Gaurmani Sharma advisor S Khogendrasu Sarugyake Wildlife Wing Forest Department amasung Wildlife Institute of Indiana Lakliba Mars Kungama Panda Shanghai Kharsha amasung Lamoki Masing Thigadoriba Sigidamak Hayeng Ayukpung Mangadagi Namapan Pauba Mock Census Togadoriba Sigi Manguinana Ngasi Kaibul Chingmaida Pre-Census Training Program ama pangthokre Thoramatuda Conservator of Forest Wildlife El Lukoi Sangai Protection Forum ki President T Budhishu Sarugyaki Handaki census asida Sangai Protection Forum gi volunteer humpugamari Forest Department ki staff kuntragani thoi official taragataruk lomna mafam kuntragani thoi dagi binocular siznaduna masing thigani hari Ministry of Culture gi Senthang Makhada Manipur Natnalaya Moirangkhom Sogaijam Lekaina Jagoi Pareng Haina Mingthonba Jagoi gi Thorum amangasi GM Hall da utkre Haudokpagi Thorum da Ya School Kendra gi MLA Elangbam Chan Natnalaya Sigi Director Darsara Javeri JN Manipur Dance Academy gi Director L Upendra Susarugyaki MLA E Chana Ipai Pusingna Thambiramba Thak Wanglaba Jagoi Isai Kaya Lamdam Masida Yengbinaba Leirakta Se Laibak Thibani Masing Matang the awareness Mangthoktuna Khana Nainaba Matam Oire Haiki Narcotic and Affairs of Border Manipur gi Kangbu Manangarang Mioi Amadagi Kani Kilo Manga Gakonana Fare Police Department ki PRO gi Cherol Amana Phagat Mioi Asig Maming Jangkulun Guite Chahi Humpu Apopalai Kidraba Songja Pau Guite Senapati District ki Aigejang Khuldagini Mangondagi Phagalaba Polamasi local market lupa lak anirongi oigani hari All Manipur Nupi Maru Konthauzam Area Committee na District Legal Services Authority Impal West ki Lamjing Makhada Nomagi Oiba Legal Awareness Thorum Ama Poijing Chingning Community Hall da pangthokre Thorum aduda Nupi Maru ki President M Sakhi Advocate Kaisham Dhane Dr. CH Narendrana Resource Person oina wangangki Kadagi founder member Oiduna Lebaki Tabuk Thorum Kayada Achoba Thodang Lorambi Kangjam Ongbi Thasna Wabgai Awang Lekaina Masagi Anabamadagi Kangudana Lekidabada Kadana Awaba Pungtokre Naharol Korirol Siluf Assam Lakipur Nasu Numit Asi Ibudau Kuman Lampak Lakipur da Pangthoke Thoramatuda Siluf ki President Longjam Gopendra Barak Valley Meitei Convention ki Advisor Wangkhem Sarachandra Senior Citizen Forum ki General Secretary Ingudam Binotchu Sarugyaki Thorum ki Sarukamoina Sareng Saidinaba Masu Pangthoke World TB Day Gamari Lainana Manipur Network of Positive People Amade Manipur State TB Shell na Cookie in the Advocacy Come World TB Day Thorum Pangthokre Thoramaduda Hanagi State TB Officer Dr. Khamba Janimski Associate Professor Dr. Sharat Amade MNP Positive Ki Secretary Udila Salam na Chingbamiyo Kyana Sarugyaki Dr. Khambana NGO Singa Praja Miyam ga Khushamnaduna Thabak Paikatlabade TB Laina Mapung Pana Muthapangamgani Haiki Mapi Council Amadi Uran Youth Club Senapati na Shinduna Peaceful Coexistence Haibasida Nomagi Oiba Khana Nainaba Mifam Ama Club as the Pangthokre Thoramaduda Uran Chiru Village ki Chief Uran Women Association Nongpok Lengak Apunban Pilup Amadi Mapi Council ki Maruiba Mir Singh Susarugyaki Khana Nainabaduda School May Singh Analayang Amadi PDS ki Matangda Awat Apakaya Lamdam Adomda Pangdribas ki Matangda Wangang Kibasing na Phongtoknaki
तोंगान तोंगान फुरुप कयाना खुंदारिबा लमदम असिदा अमना अमगी मतेंग पांगनादुना नुंगसी चानाना हिंगमिनबा तंगाई फदे हाइरे चुराचांदपुर डिस्ट्रिक्ट के मनुंग चना लेरिबा सनमुलमान टीडी ब्लॉक की ऑफिस असे कॉन्ट्रैक्टर सिंह सेंदान फम ओइदुना लेरे हाइना कॉमरेड यूनियन मणिपुर की प्रेसिडेंट लॉर्डखोमांग सर्टोना मराल सिख्रे पाउमी कांगबु अमगा लमदम अदुगी फिबम येंगसिन बचतपदा वाफम असी महागना फोंदोखिबने डिविजनल ऑफिस असी चही कुनगनिपान मपुंग फारकलबसु ngasi फाउबा ऑफिसर अमत लाक्तुना मथौ तौबा उद्रे एम्प्लॉय अमत ऑफिस असिदा लेते अदुमोइनमक एसडीसी ओइरंबदगी एसडीओ दा ओनखटख्रबसु ऑफिसर अमत लेतबना चे अमत तानबगी सु चुराचांदपुर तान चटपतारी लंबी थोंग फजना सेंबिरबसु मी तादबा अरोइबा खुलगी चिंगलक्ता करंबा ऑफिसर ना मथौ तौदुना लेनिंगनी ऑफिस असी मथौ सुंगतौ तौदना मियोय खरगी सेंदान फम ओइदुना लेरे मफम चाबा लम येंबिदुना खुंजा सिंगिदमक ऑफिस असी सगांगुंबदा थंबिनबा फोंदोखे अमरोमदा दंपीदगी सगांग ताबा अमत ngairaba lambi asi shamjin bidaba chahi yamsilakpana atai gari dilairadana शक्तिमान फाउबा नोंग खरा चुरबदी चटपा यात्रे खुंजा सिंगना सगांग फाउबा चटके हायरबदी सलमुलमान तानक कोइथोक्तुना चटनरे मरम असना लंबी असिसु अथुबा मतमदा सेमजिन बिनबा गवर्नमेंट के पुकनिंग चिंगसिनखे मणिपुरी गौरिया वैष्णव सिंगी याउसन कुमेना लाकपदा लमदम असिदा नुंगसी चानरिबा अपुनबा मणिपुरी खुनाई अमा लिंगदुना तंगदु लेताबा लमदम अमा ओइरसनु हाइना इंटरनेशनल सोसाइटी ऑफ मणिपुरी गौरिया वैष्णविज्मना यापा पाउजल पिरक्री फॉरेस्ट डिपार्टमेंट ने सिंधुनंगासी मंत्रिपुखरीदा लेबा फॉरेस्ट ऑफिस दा इंटरनेशनल फॉरेस्ट डे की थौरम पांगथोखरे थौरंगा मरी लेनाना डिपार्टमेंट असी के प्रिंसिपल चीफ कंजर्वेटर बीएन प्रसाद न लुचिंगदुना उचारा कया ऑफिस असी के कॉम्प्लेक्स थाके डिपार्टमेंट असिना मनुंग हंजिन मफम सिंगदसु अखन्नब थौरांग ओइना उचारा सिंग थाबकी थबक पाइखले हाइरे लेमना मिड ऑपरेशन तौननबगी स्क्रीनिंग तमेंगलोंग डिस्ट्रिक्ट हॉस्पिटल पांगथोखरे पुन्ना मियोय चनिंग निफु तरुक लायंगबदा मियोय निफु हयेंग ऑपरेशन तौनब कंफर्म तौरे कैम असी डिस्ट्रिक्ट मिशन सोसाइटी तमेंगलोंगना नेशनल प्रोग्राम फॉर कंट्रोल ऑफ ब्लाइंडनेस की मखादा पांगथोकपने ngarangdagi स्क्रीनिंग तौबगी थबक होबने हयेंगदगी ऑपरेशन तौबा होरकने डिस्ट्रिक्ट लीगल सर्विसेज अथॉरिटी तमेंगलोंग दा विलेज अथॉरिटी काउंसिल खौपुम एरिया का खुसमनतुना मणिपुर स्टेट लीगल सर्विसेज अथॉरिटी की मखादा नोमगी ओइबा लीगल अवेयरनेस थोरम अमा गाइडिमजांग खौपुम दा पांगथोखरे थोरम अदुदा सीजेएम तमेंगलोंग अंबागी वाइस प्रेसिडेंट अमदी हाना जनरल सेक्रेटरी ओइरंबत सिंगनसु सरुक याखी कुनगतरुक सुबा सेक्टर की तरागनीथोय सुबा साम राइफल्स ना चांदेल डिस्ट्रिक्ट के खारो खुलेन खुलदा लेमना लाइंग बके कैम अमा पांगथोखरे कैम अदुदा मियो यांखै ग हुमदोइरोम लाइंग बक लोइनाना हिदाक लांगथक सिंग सुपीखे अमरोमदा बाटालियन असिना नेचर अवेयरनेस प्रोग्राम अमसु सीता खुलदा पांगथोखे खुल अदुदा उ चरा यांखै सु थाखे चनुरा लमसिंग लैंड कंगलई पार्क सीएलके की कुनगहुमदो सुबा मपोक कुमन थौरम ngasi पांगथोखरे थौरम अदुदा आइस इबोतोंबी खुमन कंगलामै की प्रेसिडेंट वाई लेरिक लेमा कंगलई इमालु की प्रेसिडेंट आरके सनाहनबी लुब असिगी प्रेसिडेंट चिंगसुबम पाकपी चनुसु सरग्याखे मपोक कुमन थौरम असिगे मरी लेनना होंगलकलिबा फिजेट लैतेंग अमदी चटनलोन चटना मैतै खुनाई द पिरक पचैथेंग कौबा लाइरिक अमसु पुथोखे क्वाकैथेल लेम खुजम लेकाई द साबा कम्युनिटी हॉल अमा सगोल बन केंद्र के एमएलए ओरंबा लोकेना संगाखरे लमदम अदोंगी मियोय क्याना सरुग याखिबा थोरम अदुदा डॉक्टर लोकेना हाइखिबदा सरकार न मियाम की याइफनब थबक पाइखलप मतमदा लनाई मियोय सिंगी दुकान अमदे युमना चिंगबा सोगलप मतमदा वारो बिगनु मदुगी चपचापा कंपेंसेशन सरकार न पिनब होनरी हाइबा वाफम थमकी एक्टिविटीज दा हिंगीना बहनबा ताय अखोई लाइक लाइसु हरबा नारो सिंग से मसीना करोमदा टेक्नोक्रेट होइना मखोय से मखोय की तोमान डिग्री डिप्लोमा पाइबा कांगु सिंग से मखोय सिंग से मसी की सानबा मखोय की हिंबा याननबगी अदुगुंबा टेक्नोलॉजी की लबदा अदुगुंबा मफम अमा क्रिएट तवकांदा मखोय सिंग से थबक पीनरबा मखोय की तुंगी आसामा पीबताय MPCC na huzik pauba assembly election gi mirep amata thadokpa leitri haina langtabal block congress committee gi secretary W Saratna phungdokre ngarang jagannath achobada pangthokiba mikhal ga mari lene haiba thoram adu block committee na khangba leite
Masana mirep oigani haiba sisu party ki chana kanglon gi wang madani maha ki mathakta action launa ba MPCC ki president da wakat lagani hari ama tholle adana masi akoi president PCC president gi da akoi ma thuba matam da action laukan na ba party ki niyam tungena honaran Lilong Arapati dagi mapa macha ani wari stanasi haiduna Anjuman Lilong ki miyo sing na kaukraga numit humni phajinduna thambadana tana tamthina phurakiba thawong miyo bagi hak matpani amade Anjuman gi mathakta mari lenaba singna matik chaba thabak lokat piyo haire ngasi Manipur Press Club ta pangthokpa paumi singa unaba mada victim oiraba singna thawong asi pende Impal West ki SP na luching batim amana makhoibu kanbirakpani haiba wafam sing phongtokhi hauji paugi martana tenba break amamo India ki ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State Takiel da contact tobiu. Delightful cupcakes with creamy vanilla filling. From Winkies, the cake specialist. Swiss rolls with exotic fillings. From Winkies, the cake specialist. Combined tutorials for CBSE, 6 months foundation course for class 9, 10, 11 and 12, 3 months vacation course for class 11, 2 months Sainik Navodaya and others vacation course for class 9, 10 and 12. Hostel available for girls and boys separately. Van service available. For details, please contact Sagoban Moirang Lerak Machin Parking Imphal. Break matungda amuka nataram naukchari makataba pauda Mamang chahi ki March kunga mathoida maibam lokpa chingmaya da lambi gi khudong thiba amada laikhidraba Saubam Lishna gi chahi ama mapung pharakpaga loinana ngasi Lishna Foundation asigi website ama hangdokre Huelan pau pau chegi literary hall da pangthokiba thoram aduda Harvard School gi principal K Nabachandra political analyst Layout Thabam Sarchandra Su Sarugyaki Laikhidraba ki maphamda minute ama tumina leptana awapa phongdokhe ngasi hangdokliba website asida Lishna na hinglingai matamda leita laira children home amade all age home singda mateng pangnaba sing yauri Thasi ki taragamari tagi iboyaima sumang lira sanglenda chatharkhiba Imphal Expo ngasiloisin krai National Small Industries Corporation Sinba Expo asigi loisin bagi thoramda Commerce and Industry Minister Govindas Konthokjam Corporation asigi Chief General Manager JK Mahanta su sarugyakhi JK Mahanta na Isha Isana semjin sajinduna puthokliba pothok sing miyamda uhanduna leihanba matautai Asigumba Expo asida miyamna hena pamliba polamadu national amadi international level gi thakta puthokna bokhona si haiki Non-performing asset amade recovery management ki matang da numit humni chatharkiba training ngasi ICM Imphal da loisin krai thoramaduda ICM ki chairman L Tompishak NABARD ki assistant general manager RK Ifaba ICM ki director in charge K Joychandra Su Sarugyaki L Tompishak na bank tagi loan lauraga matam chana singdabadagi bank singda chawna khudong chataba thoali masina makha tana loan pining dabadagi khudong chapa kaya phangadabadu manghali haiki District Water and Sanitation Committee Chandal Sindhuna National Rural Drinking Water and Sanitation Awareness Week Machi Blocky Manung Chanba Kanemrang Village Community Hall Dhaukrai Thormaduda ADC Chandal ki member Matthew Maring Central Laboratory PSED Lampelgi Kamich K Ibopishak Amasung M Piao Maring Su Sargyaki
इरिलबोंग पुलिस स्टेशन की मनुंग चन्ना लेबा लंगदुम मखा लेकाइदगी मसागी जई कुनगमाथोइरोम सुरबी असम प्रिया देवी एलियस बेनाव एलियस रिया कौबी नुपी मचा अमा हौखिबा तांग तराग मापन की अयुकी पुंग तरामाथोइरोम तापदा युमदगी थोखिबदगी ngasi फाउबा हंजिलक्त्रे हाइरे नुपी मचा से फुट मंगा का इंची अहुमलोम ग्वांगी ममाई कोइदानै कुचुंगवी मसम सांगी मागना थोखिबा मतमदा अंगौबगा अमुबगा लांगबा खोंग्राव अमा अंगांगबगा अमुबगा लांगबा फुरित अमा लेखे अंगांगबा मचुगी चप्पल अमा तोंखे लोइनना नुपीगी हैंडबैग अमा सुलोइनखि हाइरे महापो कनागुमना थेंगनबिरबदे महाकी अपोक्पा असम मोमोन सिंह लंगदुम मखालैकाई फोन नंबर 8730982208 ता नत्रगना मनाक नकपा पुलिस स्टेशन दा पाउ पिबियु हाइ मोइरांग कंगलेरोल दा पुरेमबना फारंबा ngang बतेल हैबा काउब सनगी लेफम मफमदा लाइसेंग अमा ngarang संखाख्रे मयांग इम्फाल दा ngarang पांगथोकपा थोरम अमदा वर्क्स मिनिस्टर सिंदोकलोय हाइखिबदु मिनिस्टर सिंदोक सिंजिनदा कांग्रेस लुचिंगबा सिंगल लौरकपा वारेप ngakani हाइगदबनी हाइरि खोंगापाट मया लेकाइदा लेबा इबुदौ अवांग कौब्रु की संगलेन निंगथौलै सेम्बा सना जावना संगाख्रे थोरमतुदा खोंगापाट ग्राम पंचायत की प्रधान वाई महिंद्रो कंगलातोंबी ग्राम पंचायत की प्रधान शिवकुमार वासनेट अमदे SCERT की डिप्यूटी डायरेक्टर एम मनीरोतोन यावना म्योय क्याना सरुगियाखि थौरंगा मरी लेनना कमिटी की सेक्रेटरी रोमेन फोंदोरकपदा उमंगलाई सिंगबुंगाक सेन भाइबसी यामना तंगाई फदे हाइखि हौजिक सानबगी पाव मुक लौबिरसी ngasi sanabagi pauda ahanba common games ningthaukhong ngarang chief secretary onabagi shorna ningthaukhong da hodokre ningthaukhong ongnarel dagi torch rally ama commercial industries minister govindas konthau jamna lam tharba matung ningthau awang lekai public ground da thungke all manipur ningthaukhong people's welfare association ki makhada progressive front ningthaukhong na sinba games asida puna event mapanda junior amasung senior khaidoktuna numit taret ni chathagani games asina afaba sanaroi kya puthokpada mateng oigani haina chief secretary na phongtokhi All Manipur Working Journalists Union Sinduna Taruk Suba Journalist Sing Sports Meet Hayang Speaker TS Lokeshwar na Haudoklagani Haina Amzugi President Wangkhemcha Samjaina Phongtokre Mahana Makhatana Phongdokhibada Education Minister M Okendro Chief Secretary Onabagi Shoramadi Jenims ki Director L Devensu Haudokpagi Thoramda Sarugiyakani Haire Badminton, football, table tennis, cricket, chess, amade athletic ki masana sing the sports meet asigi maruiba masana sing oigani pangthokadoriba sports meet asigi technical committee ki chairman Shanghai Express ki M Roman oigani hairatuna media house sing the leriba journalist sing na yamna nungsi chanana amata oibeki pandam da sarugya biu loinana hayeng haudopaki numitasu media house sing the leriba journalist sing na ayuk pung taret makai tabada press club ta lakpiduna mapung phana sarugya biu hairi Amarumda Technical Committee Chairman Oiriba M Romena Pangthokadoriba Sports Meet Asi Tasengna Media House Singda Leiriba Paumi Singh Sakhang Maikhang Nanaba Amadi Masa Mau Fana Lainaba Pandamda Pangthokpani Pangthokadoriba Masana Singhi Referee Singh State ki thakta leiraba miyoi ngaktani maramaduna Paumi Singna Masana Khudingmaki Niyom Singh referee na laurakpa decision da ikai khumnabu utpiyu loinana sanabada setkadaba dressing uniform oina sepiduna hena phajaba matik magun leiba sports meet ama ohensi haiki TSA Top Sifaina Chahi Taraganithoi Makhagi Tarya Suba Man Asset Football Tournament ki winner roikre Paubitak Young Football Association Asinduna Association Asiki Ground da team Taraganithoi na Sarugyaduna Tha Asiki Tang Taraganithoi dagi chathariba tournament ngasiloishin kre Loishin bagi thoram da contractor KS Lokan S Kumar amadi miyoi kya su sarugyaki ngasi sanaki baroiba match da TSA Top Sifaina EY bu goal ama sinoda maithiu piki makok mathang tarba team singda thormapu singna selgi mana pituna pung thawatki IYYC Naurem Makhalekai na Sinduna Club asigi ground da team Taraganithoi na group mari thokna khaidoktuna tha asigi tang mapandagi chathariba first inter village volleyball tournament ke ngasi sanaki ba ahanba match da NYGC khaidemna
TLYC Hairokpu set ahum amada Anishuba match ki sanakibada SYDCCL Haikrujamna SASDC Shantel Bustet ahum sinoda ahum suba match ki sanakibada Naiva Nauremna YBA Ngairang Bambu set ahum sinoda made Mari suba match ki sanakibada LMC Lema Popamna MSA Mayang Infal Maibambu set ahum amada Maithi Pikrai Tournament asigi ngasi sanagadaba ahanba quarter final match amadi Anishuba quarter final match ke YBA Ngairangbam team amadi MSA Mayang Infal Maibam laktabadagi LMC Lemokopang amadi Naiva Nauremna walk over lokre Hauzik sanabagi makatawa pau boya ningthojamdagi amuk phangbigani Thagatchari ngasigi sanabagi pauda cricket Manipur Cricket Association na sinduna luwang sangbamgi luwang pokpa cricket stadium da team tarana group ani thongna khaidokuna tha sigi tang mapal degi chathariba ahum suba MCA W Paralhada amadi W Ramananda Elite Cricket Tournament ki ngasi sanakiba match da Cyclone Thangmaibana thau Thangmaibanbu wicket nifal da maithiba bikre Cyclone Thangmaibana tos ngamduna fielding side khanki ahanba innings ki batting tawkiba thau Thangmaibana over 39 ga ball anida wicket loina turaga run marfutare khak lawki masigi pakhumda Cyclone Thangmaibana anisuba innings ki batting tawbada over 39 ga ball marida wicket ani khak turaga apiba target adu yauduna match asi mai pakhibani ngasi sanakiba match asida Cyclone Thangmaiban gi sanaroi Akshay Kumar na wicket ama amadi out oidana ball ni futare ta run 35 lawduna man of the match takre hayeng stadium asida KIYC Khetrigao amadi Napsa Khai Imphalga sanagani BCCI na Manipur gi cricket masana da akhanaba miyang changba haurakpaga loinana Manipur Cricket Association gi secretary Singam Priyanandana Manipur Sarkar na cricket masana asida akhanaba miyang changbirabadi Manipur dagi international gi thakta masak naiba cricket sanar sing putokpang ngamgani haiki full membership phangdaba maramna khogi tournament je yang BCCI gi tournament je yawba phangde adu akhone aina meeting chapada handak ta jo hajarami akhoi moi BCCI na full membership phangdaba state singi akhoi associate and affiliate members tournament haibam sile adura ina moina sile matamda under 16 sile under 19 sile adua under 23 sile adura ina moida proposal miba akhoi maruina akhoi Anurag Thakur honorary secretary da palamije akhoi chahi amada tournament amakak participate tawraga akhoi player putupa ngamoi maramduna akhoi associate and affiliate member gi tournament je masing yamna hengapiba natragana akhoi hajigi player group ta moiranji gi groups da akhoi yahonnaba na ina appeal tawjrami Volleyball ahum suba state level cash prize men's open inter-village volleyball tournament ki final da NYBA Naurem amadi BSA Moidang Poka sanaragani YBA Ngairangbam na sinduna association asigi volleyball ground da team tarana group ani thongna khaidoktuna tha sigi tang tara tarete ki sathariba ahum suba state level cash prize men's open inter-village volleyball tournament ki ngasi sanakhiba ahanba semi final match da NYBA Naurem na KYDC kasi khulbu set ahum sino kunmanga taratret amadi kumanga kunithoi da maithibu biduna final sangkhibani tournament asigi ani suba semi final match ki sanakhibada BSA Moidang Pokna YBA team A Ngairangbambu set ahum ani kulumdoi kunmanga taramapal kunmanga taranithoi kumanga kunmathoi amadi taramanga nifalda maithibu biduna final sangkhre sathariba tournament asigi aroiba match tha asigi tang kulumdoi da NYBA Naurem amadi BSA Moidang Poka sanaragani Football Awang Kunang Youth Development Association na sinduna association asigi ground da team kunmari na group nifal thongna khaidokuna tha asigi tang tara nipal degi sathariba state level 7-a-side village open football tournament ki ngasi sanakiba ahanba match da WSC team A Ngairangbam na NKUC New Kaithian Manbibu goal mari anida maithiba pikre anisuba match ki sanakibada Hemanta FC Sajingna NARC Nambol Naurembu goal taret anida maithiba pikhi ahum suba match ki sanagadaba team AKSO Khurkhul laktabargi PFA fasoina walk over lokre mari suba match ki sanakibada AYDA team B awang kunongna WSC Langjingbu goal mari sinoda maithiba pikhi Hausil lo iselak pada ngasinong mo yoy ba ay nga sagi pao.
ICAR Lampel Partagi Pangba Pauda Ngasigi Khwaidagi Sakiba degree Celsius 13.3 Khwaidagi Ingba degree Celsius 12.4 Nungshita yauba ising manilgi sang ayukta saada marputara mari nungthilda saada yakai mari oiki ngasigi nong chukibagi sang ama 10.9 millimeter oiki नौना थिजिंदुना मांगना तौखिबा थबक अमदी थबक अदुदा चेनाबा मथक थोंबा ऑफिशियल सिंगदा चप चाबा थबक लौखपियो हाइना कांस्टेबल हेरोजिना कोर्ट फंगदोखरे वाथोक लांथोक थोखरबा मतुंगदा एसआई अमदी एएसआई की पासिंग आउट पैरेड ngasi पांथोखरे अमदी जिरीबाम रेलवे स्टेशन दगी अहानबो होइना पोट पुबा ब्लास्ट ट्रेन मणिपुर मनुंगदा किलोमीटर 12 रोम चलगा लेबा दोलाकाल स्टेशन फाउबा चेनख्रे ISTV न पिजब पाउ ngasi gidi matang sa lojare mieng tabiri basingbo mukahna khurumjari